Hello guys, Black Magic tawraga thugai khiba nungsiba wari se yamna nungsiba wari amani mayamna su taraga dum khangbi gani kamai tawge habado ado kamai tawge habadu di tara khanga do ni dina aduna mayam pulap taminarsi mayam pulap khangminarsi ai pangai gi school amada tamme class 10 kare matamdo inkhalakpagi langingba matamne adubu ay nupa na hairaklagasu ay nupa mata koide matamdo nongma October thadani ay na school bus sa imanabi singa bus ki maningda tonglamme tanjaduda ay na window mapada pami aduga imanabi ani amana nakanda lepi sum thawrpada lamlong mapayawre gari chinbagi ngaktang gari lepi tanjaduda studio amagi nakandagi nupa khara lepaga lairamba ay na uraki aduda nupasingduna aigi number piyo haiduna haibajani nakanda lepiba imanabiduna wai nangi number do piyo hayana haire ena dumaina tam aduda aina haiba kanana haire inon tu ada lepiba nupasing sina haire ini sisineba aduda astalhe asumna hairaga aije tumina leireba matamdudadi phone painadri ipe thoklakpada ngainaribani aduda imanabiduna aikoi babagi aikoi masen pau faunanaba phone number do paper amada number ga minga lang tharamme ba iraga number do matamdudadi chinfa phanayeba aduda aina karigi pirinu hairaga aina imanabiduna sawbane aduda imanabiduna adum hangaga leibagi pikre na haireba moi masen paper do khunna naba chenthokna howeba aikoi bus thorpaduda aduma school rom da chale aidi dum kaw khriba aduga numitugi matungda babana ngasagi namanabi phone la ena haidi aidi aigi imanabi malu de haidare aduga ngasagi nupa singdugi marak thai batare nupa amana magi machan nupi da likla leibrana torpa ore leiremeba aduda maje pait hello ai khangbra asumna hang aduda aina khangde kanano na hange mana ai ngasai lamlong da number lahobadune na haibada aina karambano na hangeba aduda mana second subda lepado hairaga wari khara sanare imanaba singa number do munabada aina pangbane na haib aisu o hairaga nimitudagi marak ta wari saba hore tapna tauna sum nuksinaba hore magi maming se palaroge ma mi su yamna pai laik tasu thawa yamna yawi aina 10 kaba matam da ma 12 loire ibani yum di khara lapi habidi lam khara lapi haba yam kahena lapna badi nate yam toina unade aina tuition chat pasu masu unaba dum amumuk lai ayukta DM college ki manungda ai tuition chat padasu masu magi machal nupi tuition thin baga mapa chap chana bagi habatare ma machal nupi thilamaga ai unaba hekta lai yum manakte hekta thin biramme marakta koi basu chale yam kina chale aisu dada hoi laibani ni yam kina chachabani nong masu ay larik paba saraga maga message thanarikanda mamana phareba aigi phone do mamana thugaireba kharasu pureba ay yamna kappe baba halakpada ay je kappi kaigino na hangeba ay kumdeba mamada mu hangba matamnadi wari do haireba phone pairam bagini haidana adui da babana aigi nakta phamlaga kaidagi nu pano na hangeba ay je kumdeba sum hangaga dum leiba haiba tare aisa ikai na haireba adudagi babana matrix se fajana thado aina yai kasum kaide na haireba aduga mamada aikoisu sigi stage se kalak pro kainaga dum aina cheshinareba aisi yam kena luna tawe babana engonda hena yam nungsina tawi luna su tawi kainta sokpa yade haiba tare engonda numito ai tumme aduga nongalakpada ai wakalse nungai treba phone thugai khrena nungai trene ko aduga kutna mon maya du thengu matamda aigi dadana phone do fajana semjin bi hairaga notes amaga iraga thamlamme yan ta na sijino ko haidan ayam na harawe dadagi ka du changlaga thank you haidan ai je hairamme adumai tawdana matamje sum haujan kre masu makhatam tabagi akhoi Bangalore changani na haire ai nungdi nungaite lapnarini khanbada masu yamna nungaite aisu fajana tamhorage hairaga hairamaga haibatare masu chatkare ma hostel de chatkare phone di adumak pairi aisu maga pau phaunaning banina phone do tuminna kipet macha amal leireba
tuition gi fees tagi paisa khara hena hairaga tumina leijaba phone message thanai call marak ta tawnai nungsinabadi yam chamna nungsinai masu atopa koide aisu atopa kana amata koide yamna loyal oinai yamna sunungsi matamdo sum hokibana ai 10 thare pass tawre makha tambagi ai babana laona manakta kausalle wari sasena aduga hari nang makhasa Bangalore da tamningbra haidana matamduda Bangalore da aigi hek pokminaba chichi haiba tare air hostess oiraga leibaneba adudaiduda ai siamna haraweba hoi tamningena haireba babana adudi fare tammona haireba ai mangonda haireba babana Bangalore da tammu haire e hedana adudaiduda masu yamna harawkhiba yamna lapnarambodo kharadi naksanarani kaina harawjabiduneba aisu chatle Bangalore da aduga college ka ba hore atai matam da message thane aduga nungtigi nungthang khudingi pung 12 hekta baga call tor kadoineba kaigino habadi pung 12 habadi 11 pm to 6 am ja free call oibagi pek hapagi penom chalaga su si chalu sena dum hainaba ma ai unabala ken haireba chichega su khangnarabani ko chichena la ona haireba ma Bangalore dagi nungthang da bus chonglaga ayukta yode chichena masa bus stop tagi lawba chalure aduga maga lakminareba aduga koina unarudabgi habatare masu koina unarudabgi yamna haraunareba unarabududa chichega punna injang hawba ma thongaga chaminare aduga chichese thabak chathokidoreba aisu college chale exam lay haidana mana thinbi chichegi gari machadu thinbi bani ko aina nangi room da halamo asumna hairaga aise exam thaba chatleba aina exam loiraga tholakpada ma ngairaga lerame aina wadra yam sai haiba matamda wadi nang ngaibuona ibani je haleba dumaina wari sanaraga aisa yumna yam luna kena no thokna yolakpagi haiba tare aisa awabaje khangba ngamdeba asabasu khangba ngamdeba managa satin ga khanbireba ai wadana ba haiduna yamna hona jakibado ai yamna nungsikhi ado aise yum yore numit nini humni hostel dagi lip lauraga lakpane aduduna yam koina su leiba yadabanina ai ma chatkrani khanbada nungaite bakale hakchangse chichena suti phangbada adum laona hayeba chichena su yam luna taweba chalamdaida magi chana ba achapon purit piron ga se leibi di poni ko 3 days suba numitam maja changi banum neba ai yamna nungaite chegi friend khara lakpadagi di chichena bus stand phawa thinbiro habadagi ai thinba thokle yam lapna di ekhoiga sum ibani chatle bus ki timing watli bagi ngai minare aduga bus thauba haudore na maji kakhat khre aduga aise pi se tare aduga aina yam nungsina kawe mangonda mana uhauba maleba thauba horiba bus tudagi ma chong tharaga ai chatpa ngamdre nang adumaina tawgano na angonda thembi bus sungairaga lei aisu itomta themjinjare masu nungaita chatkhre next day da ma yaure na haire marakta Diwali gumbada aigi nakta dum lai chega punna koiba adum chatmine nong masu nong kanna chuba haiba tare maga iga satin tuminaraga akoi gi ludo sana sena ludo bot ka leiba chatle ibani yam nakna khut ka thengnaraga chatle ikhaina basu pawe chichesu ma mayumda thoktaba yadabagi thokani haire aisu imanabiga leimina na ba haidana sinbirame masu suti phange nimit mari mangani mu adumaina haiba tare suti phange na haiba aise chiche da haidok treba wakallana khallanin ma ayukta yor en haire aduga pakta lei haire aisu chiche chatpagi thinba chatluki gena chatleb magi boyfriend haujikna aigi itei ga chatmina khreb aisu halakpada imanabiga aiga lakmina gadabado mayum na yahadre na haire aisu hale itomta aduga masula namito ai lok yam kanna tawri mana ai loko bahen man bagi wabada ubada phajana patahal tumba gasa mana sumbi next day ai khara pare numituda ibani ahan ba oina su physical relationship leina kebani nungsina basu thajana basu hele adumai tawdana matam ji sum hokre ai 12 loire masu graduate loi dawre ai 12 loiraga chahi ama drop tawre ma MA Bangalore da oina tawrage na haire mana ai Bangalore da magi marksheet lobagi pubi bus ta nungthang ama chatpanina ai wadana ba haidana yam phajana pubi glucose bottle daga thitlaga aina thakna bani kaidana yam care lobi ba haiba tare adumai tawdana hostel yore friend loina unahalle khangna halle
amuk hale chiche su luhong na ba yung da thokre aduduna ma Bangalore da la aroi nupa mayum na thuna hong ba pami haire adugi aisha itomta leibado yaroi na rento thadok na ba tawre masu graduate loiraga Bangalore da lae aduga ibani yum da thokminare aisu chegi luhong ba yauraga masu amuk pulap change airport tagi cab tong laga lae numitudi hotel amada leire kaigino haba matamda ibani lainaba room do settle tawdribanina nungalaga magi college thiba chatmine last adi am fangle aduga madi magi friend amaga matam khara leirage dana leire aduga aina moi manakta leire haitare aisu college thibada magi college tu da aisu tamba tare ibani amna harawe maga aiga college sa pullabani na haraujabani college ka badi honadri aduna ibani evening da adumak park ta walking chatle khara leiraga ma masagi rian ama laure adu de leire aigi PG dagi minute manga taramu adumaina lapi magi rian to college at pa honare ibani bus ta chale yam lapi college to ai di kedang to baga wa bani hele aduna mana dum aigi bag to pai bi doini chatkibadasu halakpadasu madi wakal do mature ore ai di matam du da phajana mature oidri aduduna mana dum guide to bi doini aigi classmate na nangi boyfriend la na hangbada aina ikai bagi boyfriend na te brother ne hajale matam du di yam ikai ba haitare boyfriend na haning da bagi dinate adu mana khanglakpada di yamna sawe boyfriend na hayo kari gi haidrabano haidan atopa koining laira haidana aingonda dum hangdoin classmate kerale macha akoi gi Nepali macha mayam amana propose tawri adu mani yamna sawi nangna aisha nangi BF ne na haidok ta bagini mina hairak lido na aingonda adu nganga doini ai kona di haire ma ai gi BF ne haidara canteen da su lunch adum chaminai nongma su masa magi friends na chumna sum magi ai di akoi gi message sum thana ba haba tare adu ai su nupi ga message thana yena FB dagi sono khara leiba nupa ama aisu thanarureba adu nupa du hekta aroi bi serious ta salakpane mama daga akoi daga haina ba chatpiyo haidan adai nupa sina khangkhreba kaino nangna tawri saidar aina nangsu na mana biga message thanai dudi na haiba ai di just friend ne na haiba man adu aina ibani tokna rase na phagi tawi adai du da aingonda kolaga kappe ba mase adu maina togano ai nang nusi na haiba aina kanamta thanaroi na thanadre aikoi chega daga se pau tar ga leiramme chichena engonda ngangiba chaga tawruno haidana aisu tawdri toy numituda mana aisha molda puraga watch ama leibi nupa do kauthokna bani haidana aisha PG da leibada mana ai khudingi haba tare aigi college uniform white shirt to suraga iron ga tawraga thinbira kadoineba aidi nungtigi asuba leitragadi haina dabagi haba tare notes to Jeros tawragasu mana dum tawbi doineba aigi ani isagi tabak mana fajana dum tawbi yam nungsi mana aigi care khulose aina hai aisha isagi tabak ama hairaroi hayeng karigumba nangna thadok chatkiba taragadi aidi itomta tawba amata hairaroi aisu khara tawge haiduna haibaduda mana kaimta thadoga chatloyena haiba hojiksu ai adum ningsingi mana haiba wahisingdo matam khara hokre mana hai nang aiga renta leirase punna haidan adda aina kamaina leigadoino yumna khangagdi kijai haidana hoi yengase haidana khangaude aisu marak chatpadegidi adum ibani haibadi living tawre leiminaragasu mana aisha angang macha dauna adum care lauraga thamme nungthilda mana gym sana famda aerobic sana hal noi khale haidana madi honaba yamna kalli magi sister su Bangalore gi mafam amada lei masu marakta aikoi gi manakta laklaga leimine yum tholakpa matamda makoida aisha chaka kawe yam luna tawe makhoi gi pabung naga aisha yamna nuksibi phone adum tore pabungna imau nupi haidana aisha yam nuksina luna tawbi nongmadi mana hai ibani marup ama yausira haidana aina yadi maduda aigi mana aigi chiche da pau faunaraga 5k muk thangatpa marup ama yauge habada chichena ahanbada di yadi kona mana habadagi di yare aidi yadi yauragasu aikoi rongi mi da yauroisi atopada yausi haiba matamda mana chiche da yaugadoine na haib aina noi mama hoina hayangwai wakalana khankini aina nangi paisa sijinaba tani haibadi mana yade adum nampudu yaure ibani hap puthoknaraga yaumina baneba marupto
ꯑꯩꯁꯨ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯩ ꯑꯗꯨꯗꯒꯁꯨ ꯑꯩꯒ ꯈꯪꯅꯍꯜꯂꯦꯕ ꯑꯗꯨꯝ ꯆꯠꯂꯦ ꯏꯗꯣꯝꯆꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯃꯣꯏꯒꯤꯗ ꯑꯆꯥꯄꯣꯠ ꯐꯪꯕꯒꯗꯣ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝꯒꯁꯨ ꯄꯤꯔꯛꯀꯗꯣꯏꯅꯤ ꯃꯥꯁꯨ MA ꯂꯣꯏꯗꯧꯔꯦ ꯑꯩꯅ ꯁꯦꯀꯦꯟ ꯁꯦꯝ ꯂꯣꯏꯗꯧꯔꯦ ꯑꯦꯛꯖꯥꯝꯒꯤ ꯃꯥꯅ ꯃꯦꯠꯁꯀ ꯇꯥꯛꯄꯤꯌꯦꯕ ꯑꯩ ꯃꯦꯠꯁꯇꯣ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯥꯏꯗꯅ ꯃꯥꯁꯨ MA ꯂꯣꯏꯔꯦ ꯊꯕꯛ ꯊꯤꯔꯦ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ मादी कॉलेज चट्रबनीना आई इतोमता यम लापे हाइदना आइसु कॉलेज मनाक्ता इमानबी अमगा मुक लेरे मा अदुम उनबा लाई आइगी सुटी लेबा मतमदा सैटरडे क्लास ता मा लौबदुम लाकदोइनी अदुगा संडे फावबा मागा दुम लेगदोइनी कोइबु पुबीबा मागी थबक महमदसु अदुम पुबी अदुगा मंडे दा मुक आई क्लास यावबगी हलकपा नोंमसु माना आई लौबा लाकपदा आइना चत्रिबा चिंग कितंग ओइबा लंबीदा माना आई पुबी माना नंग मिट ओइसलो आइना पांगथो हायरकांदा नंग पांगथोर ओ अदना हाय अदुगा माना यारे पांगथो ओ ना येंगले नाइट व्यू लाइट मैम दो यमना फजै अदु येंगन बैनेना माना आइसा पुरगा चटपनेब मादी कौरम मदर खंगदे सिगी मैम से मतम खरा लेरगा मागी युमदगी प्रेशर लाकबा होरे युम थगलो युमदा थबक तौरसे हायदना अदुम तोयना हायरकबा होरे आई अहान बददी आई कैसु खंदे सुम ताक्सन बहन मलकपदगिदी आइसु कैनो मदी खनबा होरे मौंग अमा तौरे हायदन मानदी सुंया यादब आइना सुम खनबदा आइगी दादादा केस अमा थोखिब ममानबगी नुपी उनब चटपदा युमगी गारीदो मागी ममानबदा वायहल्लुबगिनेब नुपी मयमना केस तौरपदगिदी दादासु हाइबदी लांदना लानबा ताखिब अदुगी पाउदो मखोइगी इमुंग मनुंगना ताबदगिदी ममादो खरा ओनबा होरखिबनेब आइना हाइनिंगलेबदी मियोइबसे दशा ताबसिसु तानिंगदना ताब्रा परिखैना आइगी मीने हाइबा अवाफमदा तारगना कनानो खंगदे हाइबसे आई यमना नुंगाइजदे इबानिसा माना आई ग्रेजुएशन हेक लोइबगा लुहोंगसेना हाइरे आइनादी MA लोइरगा हाइबदा माना MA कोना लुहोंग लोइरगा तौगेसु तौरो असुमना हाइबनेबा मरकसिदा मागी पाबुंगदी आइंगोंदा कोल अदुम तौजरेएब आइगी इमौदी नंग ओइगदोइनिको हाइदना मा मयुमदा तक्सिनबा हेनमेलकपदगी हाइतारे बेंगलोर थादोकपा ताके माना चटकदबा थामु वाटलिंगाइदा आइसे नोंगमता फावबा लेप्तना कोइबा पुबी आइना चानिंग हाबदा माना लोबिजे आइसु आइगा लेमिनबा इमानबीदो पोचै खरा हुरानबा पैसा हुरानबा तौरकपदगी हाइबा तारे आई इतोमता लैरगे हाइदना सेपरेट रूम अमा थीरगा लैनबा माना लोइना रेडी थंबिरमे चेंगचांग इंजांग नापी फावबदा फजना लैरगा थंबिरमे आई वादनबा हाइदना हायेंग चलनी हाइबदो फावबदा मागी पैकिंग तौब लोइरगा आइजे स्ट्रीट अचापोत चाबा पुबिखे अदु हलागा इबानी टाइम स्पेंड तौरे आइना हाय नंग युम थोकरगा नोगी अहलना नोयुमगे अहल मन्ना आइसे लौबा यारोय हरकलगदी कमाय तौगनी हाइबदा माना आइना नंग नुंगसिरिबसिदी आइना यारगदी लोइना यारे आई लैरिसिदी ना हाय मोय केमता हायरोयना हाय अदुगा मा 3 AM दा केप लानी हाइदना इबानी लोसन मिनरगा लैरे माना थिंदोकलनु नंग कफौरानी ना हाय आइना यानी आई थिंदोके हारगा इजे थिल माना केपता कारमदाइदा आइगी खुदसे पायरगा नंग युमदा थुना लाओको हायरमगा माजी चटकरे कपे आइजे तुमिना नुंगालगा आई युमदा हल्ले मासु युमदा यौरे इबानी दुम वरी सने मा युमदा लैकिबा था अमनि मुक सुखिबदगिदी मागी मौंगसा खरा खरा चेंज तौबा होरे माना कोला दुम तौरकपने हंदक्ति याम तोइना तौरक्त्रे आइना तौरगा हंगबदसु थबक खरा चिल्ली आई क्रिकेट सानरी और फोन बैलेंस यामना चले याउद्रे हाइबा होरे आई चिंगनबदी फावरे मागी मौंगसे अदो आई केमता हाइदे आइसु खरा लैरगा युमदा थोगले माना उनसेना पाक हायरक्ते वारीदी खरा खरा दुम सानबा अदुगा माना यामना थाजदना नंग हयेंग संग्रा नैचे होयदा चलुसेना हाय अदुदा आइना होय चचेना हाय मादी मरु पैसा फंगदबा लैबदो अदुगी ओइरमेब याम वाना ngaइरमलिबा जानेबा मरु फंगबदो इबानी चले नुमितुसु मा हाना दौना दि तौद्रे आइसु इकाइबनादि लोइरबने इकाइ थिगले मंगोंदा हाना दौना क्लोज ओइबसु इकाइरे आइकोइ चे होय यौरे चाक चारगा ngahak pothaminarakanदा मागी कोलमा लाई मा मपानदा थोकी अदुगा वारी सानबदो आइना खितंग तहौबने आई चिंगनबदी फावरे मा चंगे आइना कनानो हंगबा मतमदा मा फजना खुमदे माना आइसा इहै हैनदबदौना तौय मा ngahak पोथारिकांदा आइना मागी फोन दो लौरगा येंगबा मतमदा अननोन नंबर अमा यावरमे आइना नंबर दो आइंगोंदा सेव तहौरे अदुगा मरुकी पैसा दो इबानी फंगबने तंखाय तंखाय लौरगा हले
Next day ma aingond call tawre nang hangchi chatkidaurabani na shopping kara tawse haidana hai aduda aina yarani haibada mana ai hojik lake thoglo na haibadagidi ai thoe bazar dagi ai gi fruit ama khalle adumai tawdana shopping chat pasida aina pamba fruit ma yawbuda mana laibiyor na hangba adu aina yare na adum thogle gari park tawbom du yawre aduga mana nang hakta ngaira mo hairaga chen khibane aduga aina pam haba fruit to ma leiraga lakhi ai magi matawdo amuka sungai hale mana ai akoi lekai gi lampak ta drop to birame akoi gi kaka ma tholak padagidi ai changlage hairam laga adum chang numituda aina ma aroiba ujakhiba numit oikre next day da Bangalore da chatna ba loisele ma call tore horen ai gi friend lawbala kani phajana chalo yawraga na haire yawraga hairo haidana adu maina tawraga call chi thamnare ai ma gi friend lawbala e aina lambida dada du gori shane masa handa kara change taw haidana dada du na su khangdene ai phajana hangen hai ai room yawrena mangonda call tawe ma pairakte aduga mana engonda tawrakta bida magi friend dada du da wai yawra bana na haire hoi yawre dana hai fare adu ibu taragadi nangsu hallo masu phajana thambiramo na haire aduga thamkhre ai kemta haidreba message thai kai gi call pa haidrino dan ma thengle ne na tumme ne hai aina okay good night hairaga thamme adugi hek next day dagi ma aingonda adum good morning text adum tharambadu su tharaktre tumina laikre aisu karimta hairoi na tumina laire ayam na waki 7 days mu pau phaurakte aina kaino magi se amta di khangdo oge na call taw matamda mahak pairaktre message ta haire pau phaurakla non aina maram hangba matamda ma exact maram di haide aisu mina pau phaurakano hairabani na kaimta haidreba kapeba isu yamna ware cheche da haibada cheche su yamna nga eba thajade na haiba aigi friends sing amata thajadre mana tawbiramliba mayamduga chahi taruk tarek loinarambado numitugi ahingduda loikreba ai suicide tawrage hana khalle adubu aigi ichena lapna leiragasu makeup kodingi call tawraga aibu thembi ai tumnaba yam kana honabi tumkragadi khara phai makeup hek tholakpaga ai manik singlaga mihunsa niknik lawe room dagisu mapan thoktre class su chatre last semester oibagi ojana su chairena hai adu aisa kaimta pamaktre kapbaga dum leire sak su chadre ising phawba thaktre phajana nongma aina washroom da changli kanda magi miss call ama leiram aina yam harauna call back tawe ma adum pairaktre aigi common friend ama lei aduda aina yam ikaina hangbane magi maramda aduda mana kaino kamaina kainari no noini nahanda de chatli dudi na haib aduda aina det kaya dano na hangba matamda mana hairi badudi ai manipur da laite aduda common friend duna aidi nangni na lay adudi mana nongma hanglamba aikoi ojagi macha nupi do oiramgani asum na haibadagidi kari ming kauge na hang aduda ming do haire adudi aina mongondagi tumine lahoba number do oiramgadoi male na yengba matamda oiramme numbi do khangnabadi kuidriba oirame aina nupiduda call tawraga hangbada khangnaba kuidri na haire aina ibani gi warisa loina lire aduga mangonda haijare maga khangnabi gano hadan nupidusu hoi ai toknarage na hai hauren unnaba lakani aduga hai khrage hadan hai ai kharadi waba phare aduga nupiduna aigi maram hanglu matamda tokna khrena haire aduida aina nupiduda phare nang khangnage su khangnaro ai thinglaroi na hai kreb adudegidi makoi ani numit kharani leraga tokna khrena hai aiga maga su pau phaunadre tha ahum sure pau phaunadaba ai normal oide adubu ai khara kharadi isagi emotion control tawba tamchare babana yumda thoglo on haire aina aisu yumda thokningdre na yandre khara leraga aigi friend amana mi ama khangna ona khangna halle sigi su wari le next ta amuk lejarake khara leiraga nong mamaga yam naknaba mi aiga tinaba friend amale aduga aingonda wasak halle aina haidoi wasa kananta da haigano ai nang yamna nuksi adubu ibani kuina loino tinawona tambiramdre adubu ai sigi wase nangonda di tamthok lagen hairakhi ai so hoi hair on haire
Sigi wasa tamdi tamthokningdabani ado mana haiba nangi saido Bangalore da gi thoklakpaga mayumgi mina lai kuram thokrabani nangondagi lapthoknaba haidana nang uningdanaba haidana hairakibani ai tu chungki aduda aina kaigino mana adumaina tawrido na hangba matamda noigi imungi case tugini adugi marup yawudo adusu nangna tawraga namdana yahollena khanbane na haire ai pi tarake o aina di yakidabani ko sina imanigi kainabagi masak ama ohellena ko dana khanki aduga mana haire matamduda moina lightin tawsinbado aduda masa unglaga dum lay ukri mapalda khara kada khara chak cha sena ko phawbada angau phaidawna tawrambani na haye aduga konadi khara lairagadi nang nungsiri ena haikibane na angonda hairi aina parese toasi ibani thungnabadi oireroi masu magi apamba tawjarasano na hairaga ai phone ji thamme chahi amamuk lairaga ma itha thajadana call tawre aduga nangna tran haire aina mani kanano hangbada mana mane na haire aina o nungairi bo na wari khara adum sanare awa nungai khara hangnare aduga aina balance yamna tarani thammo haibada ngasidi nangna pendaba khailoina hairo tarage balance tatkragasu ai hamkani na haib aisu awaba mayam amalo salaga nungai ba wari saraga nungai ba saraga babai thamlage haraga tham 2019 da aigi friend da amuk call tawraga haire mangonda huji nupi amana propose tawribani manadi yajadabani aingonda yamna haina de nupi ni na haibani mana pamdabani nang lao maga hanjanaro na hai aisu mabu nungsiri adubu mangonda yam warawe adubu ai amuk hana laro na haikre magi pawsu tamla anodana aina haikre chahi amamuk leiraga manupi do chele na hai nongma aigi chega imanabaga bank ta chatpada nupado thengnei dana hai ai kamai tawri na hangli dana hai chichena ma mayum da tholak ta ngairi haiba matamda mahaksu makha kai kai tamtha doino na suggest tawri na hai aina khale masa hojik phawba aigi care lobi be leptri ko haidana simaknasu aisha isani isagi kaimta tawba haijade kaigino hebidi mana aigi tabak mana loina tawbi kibado mingonda depend adum tawraga leibagi habit lei lighting gi tawsan bi kibaduna mana ai kaw kibane hawjikti masu luhongkre mahak luhonglaba matungda thama leiraga same day tai su luhongle hawjikti aisu aigi nupana yam luna tawbe apam pamda nungsina loinei haita icha nupa nuksibum chu pangjare masini aigi wari haba taragadi ado ngasigi wari je khara sangbudi sange ado wari sigi matangda mayam gi kari mot leibege ado aigi oina haba taragadi thamoi se chingsan mada ado kimatik nungai jadeba nungai ta habagi maramdi khangde aisu kamai haidoino mayam gi wakhalonda kai phaubi ge habado wari sigi matangda comment haibiramu masi habago loina ngasigi wari si matang sida losenjarage mathangi wari damu mayam pole thangnarsi yai fare